Manipur News channel gi maikei miyang gi mafamda maroi pausing pizuri. Jiri bam da pili ba angang yauna miyoi taru Hatkhiba thodoki matang da high corner NIA da charship thagalana ba Toukhre. Hatkhiba sahi solisingani kunmari gi November thada kulai paiba singna pili ba angang yauna punda miyoi taru phar matung da tamthina hatuna barak churela asiba aksang oina thada rakiba case adugi matang da National Investigation Agency NIA na satharakiba investigation ki report Manipur High Court ta ningthina sil tawduna lakhalakre. National Investigation Agency NIA na satharakiba Jiri massacre ki investigation program report adu Manipur High Court na lawru matungda tha amagi manungda charge thankalakadabani haina amu ana NIA da khankre. Manipur High Court ki Chief Justice ke Somasekar amadi Justice Ahantem Bimol ki division bench amana tawdo asigi matangda NIA na satharak leba investigation asi maram chadaba matam ka hena lawruba su ngasi phawa charge thangkalakpa leitri haina phongtokhi. Tha asigi kunmari da sathagiba hearing amada NIA na investigation ki progress report adu ningthina sil tawduna court lakatki NIA amadi state asigi Advocate General Court na submit tawrakiba case asibu court na peculiar fact amadi circumstances adu lumna lawduna NIA na lakalakiba investigation progress report adu makha taba order ama thokti phawa Manipur High Court ki leiba registrar gi custody da thamnamasu ko na khankre. Jiri gi massacre gi case NIA na sathariba investigation asi thuna yamna jasadrabadi ko na mai leinaba authority gi mathakta kanba miyeng yengani haina hearing adu da thamki. Hearing adu da Deputy Solicitor General of India case asi NIA na investigation ningthina sataduna final stage phibam yoksalakle. Atu matamda charge lakhalagani haina court thamki. Case asigi petitioner gi maikei thawdo asigi matangda FIR lokhalaba su ngasi phawa chingthaninga oiba action amata lokhalakpa thenadri haina court na thamki. Petitioner amadi defense counsel gi argument kumna tar matungda court ki maikei tha amagi manungda charge NIA na lakhalaknaba khanbaga loina makha taba hearing laliba August 15 da pangthokani haina su court na matam lepkre. Makha taba update amada class 4 gi Nupi Macha rape Toukhre hospital da leiba patient rape Touruba compounder fare. Uttar Pradesh ki Hamirpur district ki manung chana leiba Maskara police station na konba primary school da tamliba class 4 gi mahiroi ama masakhang da bana amana rape Toukhre hairi. Amarom da state adumaki Balampur district da leiba Pasparwar gi hospital amada ICU da leiba patient ama rape Tourui haiba compounder fare. Hamirpur ki class 4 gi Nupi Macha rape Toukhre haibagi thawdok aduda angang adugi mapana superintendent of Diksha Saramada complaint irakibani. Irai numiki lunch break ta masakhang da bana amana school da laktuna Nupi Macha adubu toilet ta usala rape Toukhibani hairi. Atopa me da takthoklabadi hatkene haina ki halamki hairi mahana makata na complaint aduda school adugi CCTV footage yengi hairubada camera sing adu yadre hairkibani. School adugi management gi maikei phongthorakpada CCTV camera 35 gi footage sing BBR ahum da record tawani adubu amadi yadaba kuire hairi. Loina thokdok thokpa numi aduda manager oiriba Omes Agrawal school gi mathaktagi yengkhibada thokdok amata lekide hairduna sasinaba warini haina thamlakhi adu police na masak khangdaba naha adugi mathakta pokso eki makhada case am register tawki. Balampur ki thadokta ICU ki patient aduda compounder aduna anesthesia thakhra matung rape Toukhibani nupi aduna gyan lakwa matamda rape Toukhibani haina khanglaki chenaba compounder police na fare. Ozani transfer order state Toukhibadagi join toromdre examination toromlagi school thong nasan kri. Imphal West district ki manung chaliba mayang Imphal Assembly Constitution gi Phawbauksa Government High School gi oza transfer Toukhibadagi mahisang asigi examination toromlaga school asi tha asigi kuntarutagi thong nasan kre hairi. School asida science amasa mathematics ki oza ani transfer toromlabani adubu makoi ani gi transfer order adu state Toukhibadagi school asida join toromdre thong asibu pendraba mairoi singna oza leitana examination matokra na pangthokani habi wahugdagi class aujar roi haiduna khongdang changsalakibani hairi.